ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯂꯝꯐꯦꯜ ꯐꯥꯔꯃꯥꯁꯤꯒꯤ ꯃꯃꯥꯡꯗ ꯕꯣꯝ ꯑꯃ ꯂꯩꯔꯝꯂꯦ amadi RIMS ki X-ray technician Samarendra bu suspend toba yaning de haina phongdokre Kurumzari Pony TV na pizabat nung tilngi Manipuri pau migeng tabiri basingbu Jennifer Sharma na taram nokjari hauzik pau sandok na pizari ngasi ayuk Imphal West Police Station na kuanba kombirai kaithal lambi dalaiba Lamphel Pharmacy gi mamang maktada sakhangdaba singna bom thamjilamle Manipur Police Bomb Detection and Disposal Squad BDDS na aso engam yauduna defuse tawraba matungda pokhai hankre Thokdok thokfam dagi fangba pawgi matung ina ngasi ayuk Lamphel Pharmacy da dukan famba yawba Lairen lapam Ramandip kauba salesman amana dukan hangba lapada dukan adugi mamangda amuba machugi polythene amana yomba sangom kaukta ama leirambadagi mahakna hangdoklaga yenglubada kaukta adugi manungda mobile phone ama urapadagi jingnaduna pharmacy adugi mapu hawaibam J Chandrada paw piduna police kauki Pau adu hek fangbaga Imphal West Police Station ki team ama latuna potsak adu yeng silaba matungda bom oiramba yai chingnabadagi mafam adugi akoibada laiba mioi sing tan thokpaga loinina pung khara lambi thingjinjuna thamlaba matungda Manipur Police Bomb Detection and Disposal Squad BDDS ki expert team kauduna bom adu ayuki pung mapal minute kuntra taba matamda defuse tawkibani Hariba thodok asi kanana karigi damak tawram libano haba chap chana khangba ngamdri Police na case ama lokhatpaga loinana thizin humjin bagi thabak sa thaba hokre haina paw asna makhatari Numit kharani ki mamangda RIMS da Fundrai Mayum Abdullah kauba patient party amagi mioi amana pikraba wafam amaki damak achauba laibak wathuk oibe yawa wangang ngangba thawongbu yaningdaba utuna ngasi Nambol da Development Protection and United Voluntary Organization Nambol apunba nupi loop amadi Laimaram Yaifalam Jinglup ki maikaidagi wafam kharas sengdokpagi matangda pawgi mifam ama pangthokre mifam aduda loop sing asigi wangang loi lamjing bana phongdokhibada Abdullah da kana amatana khut thakide X-ray kapa tabagi matangda wafam khara ngangnarapada miya marakta ina khona tawbada floor adu nanbadagi tubada sokhibani haiki mahakna makhatana haikibada Abdullah miyam gi luchingba amani haina aikoi lawi adubu tapna ingna leader ama oibagi mawongda X-ray technician Samarendra bu bab tahalaga thabak tawramlabadi pelamgani amasung thagatlamgani adudi natana mabu maral siba yaningde RIMS ta maram chadana irang kaya thokiba misi mina kaya thokibadadi mioi ama fawba suspend tawkhidri aduga matu sonba michang leijadaba mioi da suspend tawba yaningde numit mangani gi manungda mabu mahausagum mathau tawhandrabadi organization singi maikaidagi khongjang kaya changsinaba sem sare haiki Nasi bawda Manipur laiba tongan jati punamakse akhoi sar manana magi topom topa duty do tawdon lai maidei pangani haraga mana nasi bawda x-ray kapi da laite mana koi communal line da pusanga kanda adu gumba leader mana adu maina haiba taragadi maduda pangun community singna adu maidei community singna hekta wa tamda leader mana haimu tamdi asumoi khala kanda communal oiba tension Kopiya adu ba wakun kaya ama hamdi se tasena online singi ma de di tasena yama lai tiba odu mani kali damakta haiba matu sonba Samendra bu gi damakta suspend to do rimba maramasna atu matamda RIMS authority na masi report tamdo targadi online singi ma ge de gi akanba hungin yam tuna changchang gani yam numit mangani bu manungda ma gi suspension report to do ni haise online singi ma ge de gi thamjari Social Standard Club Kurai Nandei Bamlaikai na sinduna kunithoi suba lamyan ba arambam Samarendra laikhidabagi palan thoram mahaki aroiba yahiptan kiba club asagi complex da pangthokre mahaki mafam da minute ani tumina leptuna awaba khongdokpaga loinana lamyan bana iramba maming leiraba isai chai kre ngasi nangi labukta na cha singi ikhengna haiba isai adusu saptuna mahaki mafam da kachaki ngasi thoram aduda Kurai Nandei Bamlaikai gi pradhan Yumnam Chitra Devi SSC Club की Vice President Rani Bala Thokjom, SSC के Advisor Salam Ibo Pishak, All Manipur Reformation Development Association की Thokjom Ramani Amadi, Amkil की President Laurembam Nganbina Athoiba Mithung Len Singh oina saruk yaki.
Thoram aduga mari lenina theater artist W Sana Mangangna Fungdokibada Lamyan ba Arambam Samarendra Manipur gi apunba saktam ama sagat pa pamjaramba misak amani mahak sagolban maino lairakta pokhi piklingai dagi hauna laibaki damak thabak tawba hauraki film da theater da drama da amadi ayiba ama oinasu magi magul saitha bagi loiba nairoi adubu khangaudana ing sok lising anida kurai nandai bam laikai asimaktada sakhang da basingna nongmaina kaptuna aroiba ya hip tanki mafam asida chahi khudingi oja asigi ningsing thoram pangthoktuna lakli handaki asina kunithoi suba mahak laikidabagi ningsing thoram ni haina fungdokhi damse kunba kunai mo oina na bai damokta kunchimba hadi male mama sem na bagi damokta yam kanna hona zaramba adumba ozani adubu ozana kogi insu sing ani sidadi hadi mafam matam sadana kanana kamaina tawino khorino haiba karimata khangba ngamdabida ozagi aroiba yahipse koi grai nandabam laikai aduga social standard club ki sigi mafam sida ozagi aroiba yahip tan gibani aduga ozana laikhidrabagi matungda koi sigi social standard club si koi ozagi haidi katpirak pani haidare ko adu sumaina laizabani aduga ozadi haidi hiram amatang da hainingai leite magi film da oisunu theater da oisunu sumang la da oisunu aduga apunba koi gi chingmi tami proof se punsina na laina bo hona bada achauba thongdang loromba adugumba martyr Patriotic Writers Forum PAWF Manipurna Sinduna Arambam Samarendra Laikidabagi Kunithoi Suba Ningsing Thoram Major Kulda Laiba Manipur Press Club da Pangthokre Ngasagi Thoram Aduda Film Forum Manipur gi Chairman Laimayum Surjakanta Sarma Patriotic Writers Forum PAWF Manipur Patron Member PAWF Manipur Dr. S. Manauton Singh Amadi Patriotic Writers Forum PAWF Tripura Branch ki President Kudumayam Biplab Sarma Susaruk Yaki PAWF ki Secretary Rakesh Nauremna ngasi June ki tang tara asi Manipur ki itihas da kangom laroi daba numit amani ing kumja lising ani gi June tara dani Arambam Samarendra na thoram ama yauringai da sakhang daba singna nongmaina kaptuna hatkibani mahak laikhidababu chahi kunigi ningsingduna lakli handaki asina kunithoi suba lamyanba asigi ningsing palani haina fungdokhi mahakna makha taraduna lamyanba asigi maithong aduki matik yami mahakumba lamdam asigi tanglabalan ama khangu thakta lomkiba asimak thamoi shokpa fawi ngasigi thoram asi Manipur film gi lamyanba script writer Arambam Samarendra haiba team asida sinjabani haina fungdokhi mahakna makha taraduna lamyanba asi tongan ba migyeng da yengba yai adubu ngasi pangthokliba thoram asidi film gi lamyanba ama oibagi migyeng dani ngasigi thoram aduga mari lenyana saireng saidinaba amasu pangthokhi Manipur gi mafam manga da lamyanba irawat ki mitam manga amasu khingani haina fungdokhi kumjali singanigi jumgi chechat tara staida Manipur gi film gi lamyanba script writer Aramung Samarendra theater gi shumang kumagi amadi tonga tonga art form kaya amagi lamyanba dugumba misak ama mana thoram ama pangthoi ngai matamda sakhang da singi nongmai gulina palaga lai khidaba nimit asa yamna thamon shokpa dugumba ama khak mahagasi tonga tonga mai thong yam badu manisa ama oina ko observe tawji ngasi Patriotic Writers Forum Manipur na koi mafam manida ma ko observe tawi ahan basi ayu ke pung mafan gamina nimfu ma ta ba matamda lamlai assembly constituency ki manung chambadu municipal park ta Patriotic Writers Forum Manipur di park film na khinja khiba ma ki sanwendagi mitamda haikale kattam bagi thoram pangthoruba matung Manipur Press Club ta pung 13 makhai ta ba stade kana pangthok chariba thoram asigi mabuga pandam sina ekoi Aramum Samarendra magi saitha jaba duma serem sedinabana mapunga ga thoram aduga mahakki maramda khanani na sina mapunga ga thoram oijaba Miyoi be kunaida karada oirabasu kana haunaba haiduna 69 Battalion CRPF na IGP CRPF MNN sector gi makhada blood donation camp ama ngasi mantri pukrida laiba 69 Battalion CRPF ki headquarters da RIMS ki medical team amaga khutsamna duna pangthokre thoram aduda unit asigi officer amadi jawan sing yauna chawrakna personnel kumpu romna 69 Battalion CRPF ki commandant Bajrang Lal gi mikyang makhada EPK
Thorom aduda Imphal East ki Deputy Commissioner Daina Devi na Chief Guest amadi Second MR ki Commandant Victoria amasung RIMS ki Medical Team Dr. Viranda Sarmana Special Guest oina thorom aduda saruk yaki. Ngasigi EP bagi thorom aduda Jawan amadi Officer singna thawai yawba adu uraga Second MR ki Commandant Victoria su EP ki. 69 Battalion CRPF के कमांडेंट बजरंग लाल ना थौरम अदुदा सरुक याखिबा सिंगबु थागत पफुंगदोकपगा लोइनना मणिपुर की प्रजा सिंगी चौखटनबा अमदी याइफनबा असिगुम थौरांग कया मखा ताना सिंखिगनी हाइनसु फुंगदोखि Jiribam district ki lambi ayamba chathok chasinda khudong thiningai oiba lambi oirakli Jiribam district ki maru oiriba helipad district hospital Ningsing Khul amadi Uchathol Harinagar Vidyanagar Ningsing Khun amadi Aglipur Khul manga fauduna chatliba Vidyanagar Harinagar gi lambi matam kaya gi mamangdagi sembi naba haizaduna laklabasu ngasi fauba mari leinaba authority singna sembi daba asida khunja singna penadre Hairiba lambi asi tha asigi tangkun fawbagi manungda semba haudrabadi lambi thingjinba yauna khongjang kaya changsilagani haina khunja singna pawmi singda fogdokre hiram asida Harinagar gi maira paibi takhelamba mukta khombi debina maru oina helipad chaliba lambi asi asuki matik phatre lambi asi athuba matamda laingakna miyeng changbiraktrabadi lambi asi thingjilagani maram asina athuba matamda yengsinbiu haina Harinagar praja miyam laingaki pukning chingsinjari haina fungdokhi अखोइना लैरिबा मफम मछि लंबीसी जामना खुदोंग चादबा हाइबबु हाइनिंगाइ लेतेन खुदोंग चाद्रे गवर्नमेंटगी स्कूलदा तमजरिबा छात्र म्याम से स्कूल चत्रे लंबीसिना मरम ओइरगा खुंगुक तोंबा याद्रे मोंजा तोंबा याद्रे मरम अदुना स्कूल चत्तबा हाइबसे अंगांगसिंगसे मांगबगी सरुक अमा ओइरेइबनी अदुना तुबा मतमदा गवर्नमेंटना Ning Changsin View, Aina Pegi, Harinagar की प्रजा म्याम विद्यानगर हरिनगर जाथो निसिंगुं हाइरिबा लाइबा लेंगैबा इमा इबेन मयाम सिना अथुबा मतमदा Ning Changsin View हाइ Harinagar Mangal Club ki President Jinglem Bakumanna Hiram Asiga Mari Lenina Harinagar gi lambi asi yamna maru oiba District Hospital helipad amadi Ningsing Khun fauduna chatnariba lambini lambi asigi phibam nongma nongmagi sokchilapa asida khunja miyamna pelaktabadagi kayarak haijaduna laklabasu hojik fauba thabak oina paikhatlakaba asi yamna nungaitaba fawi haina fungdokhi mahakna makha taraduna nong churakpa matamda mahairoi sing amadi nongmagi suraga chajariba singna chatok chasinda awaba kaya mayoknari maram asna tha asigi tangkun fawbagi manungda lambi sembi drabadi khongjang kaya changsilagani haina haiki lambi asida koigi jibangi oiba sports complex helipad service aduga hospital na chingba maru oiba mafum kaya laibana ekoi lambi asigi phibam asi aduki masik falakta sida laikai sida laiba khunja singna pelaktabadagi ngasi paliba sarkar asida koi kholau kaya mamangdagi hanna laujaga basu hojik phawda aduga mari leinana thabak amta paikhat piraktabasi koi aduki matik nuai taw phawi aduga lambi asi nong chuba matamda ekoi khunja khonggang asida laiba chhatra chhatri nongmagi surga chariba ima ibel singna chatpada khu jawna puthawam pham kaya yawna ekoi jamna khudong chadaba mayongnare aduna haiba lambi asi athuba matamda jun gi tang tara masidagi hawraga minute tarani det 20 bogi manungda semi daba taragadi ekoi lambi asi kamari dinana ekoi akanda action kaya lokot Pogi marak thakna atin mabre amatang nominasi
matung taram nokchari makhataba pau pizari. Thangboi Baite Kauba Mioi Amana Jingwalpa Lamhil Haiba Facebook page Amada Chief Minister da Kuki gi traditional soul Kulul Oina Kuki community gi Mioi Singna Piba Tengarabadi Chin National Army CNA na nga Piba Tauduna Sibagi Chairak Pigani Haina Tagalakiba Adu Ngarang CM da Soikre Haina Sengdokre Manipur Miyam Amadi Chin National Army na nga piyu Matung Manaw Asigumba Tabak Asi Tauraroy Karigumba Tauba Tarabadi Sibagi Chairak Pibiyu Haina Thangboi Baite na Hazarakli Tara mga suba state level pineapple cum seller and buyer amadi Youth Festival 2022 lakliba July gitang amadagi hauduna tang mga fawba thambal nukay da pangthoklagani haina Development Organization Andro Kendra DOA KG General Secretary Ais Oken Sarmana Thadorak Pasirol amana hari Jirol aduna makata aduna kumay asida pineapple queen competition yawningba amadi stall hangingba singi application yaripok thambal nukay da layba DOA KG head office tagi lawbi na ba haijabaga loinina application asi lawba amadi thazin bagi tangna lakliba jun gi tang tara mga amadi jun gi tang kun mga ni haidi amasung makata na khangingba layrabadi 8787487858 amadi 9863273011 da pau fawbirang na basu zerol aduna haidi Tara taruk suba Assam Rifles na ngarang mafam aduda laydiba mayna paibi amadi ex servicemen galoinina security meet ama contingency operating base COB Thawbalda pangthokre Mifum adu pangthokpagi maru eba pandamdi mafum adugi hawgalakliba naha amadi nupi singbu thongna pagaloinina mafum adugi miyoi singa nungsi sanana ing tapa mari ama thamba ngamnabani haina phongdokhi Kunja sing nasu tara taruk suba AR na lakholakliba khongthang sing asibusu thagaladuna makoigi maikaidagi angamba mating panggani haina su phongdokhi Thoram aduda chawrak na maira paibi kuntra amadi ex serviceman kuntra rom na saruk yakhi Kuki Nation Amasiam Naba Lal Haulup Government of People's Democratic Republic of Kuki Land DRK Siamlam Banatana Lamdam Asiki Furup Masel ki Marakta Nungsinada Naba Warol Kaya Social Media da Tagalapagi Maralda Police Custody da Riman Lautuduna Lakiba Dr. Mark T. Hawkip Ngarang Kota Putokuna Numitara Mangani Jail da Thazin Kray Mahak Kota Putokani Habagi Pau Tabada Kavui Mother Association Amadi Tampaki Tongan ba Civil Society Organization Singi Luching Bising Yauna Court Complex Manung the Thomjin Laktuna Dr. Mark T. Hawkipu Akan Baserak PU Punsi Chupa Kaisum Sangda Thamgada Bani Amadi Manipur gi apun basaktam kai biyaroy haiba kholau sing lauki Ngarang Yaripo PG da UNLF ki active cadre ama leire haba akak naba pau ama fangbadagi tara taruk suba Assam Rifles amadi Thawbal gi commando team amana PG mamang lekai da thiba humbagi thabak satabada ngarang nungthil pung 3 minute kuntrarom tarapada mioi ama yamna chinganingai oba mawongda makhongna lakpada khamdana wahang pahong satabada mioi ama fare haidi Faraba mioi adudi khoirom Kabi Chandra Elias Arong chahi kunmathoi apopa ki Ais Priyo Kumar Singh Pangai Sinam Dagini Mahak asi ing lising ani kunithoi gi January tang manga da UNLF da yaukibani haidi Makata na wahang pahong satabada mahak asi Myanmar da laiba UNLF ki General Headquarters da Sales Staff Lieutenant Fidamba Kauba mioi amagi makada basic military training su tawrure haibakang bangam ki loinana Houzik mahak Myanmar General Headquarters ki damak Sales Staff Captain Samsang ba amadi Sales Staff Captain Ipu Kanglei Chagi kaman makada laibani amasung mahak Myanmar dagi kasom kulen fauduna mayumda lakpani haidi Nepal Suba International Yoga Debu Ningsingba Oina 44 Assam Rifles na IGAR East ki makada Kunja Singh amadi volunteer singa loinina yoga session ama yoga healing mind and body haba hiramda ngasi Kangpokpi district ki Gorkha Tapan village da pangthokre ngasi gi thorom adu Kunja Singh gi punsi mahing adubu hena fagat hanaba amadi yoga gi matengna laina kayada gi karamna ngakthokpa ngamgani habadu miyam da khanganaba pandamda pangthokpani haina phungdokhi Thoram aduda punna Gorkha Tapan Middle School gi satra chama kun yauna punna Kunja chama humputara na saruk yakhi Nakal Amaromda Tamenglong Dasu Unit Asina We Dare We Care haba hiramda District Asigi ex servicemen singi damakta yoga session amasu pangtokhi Thoram aduda unit asigi yoga gi instructor na yoga gi tawbayaba sajen kaya utlagasu takhi
लोइनेना 44 असम राइफल्स की कमांडेंट ना थरोम अदुदा सरुक यारिबा एक्सपर्ट सिंगा वारी साधुना योगाना साइंटिफिकली मियोइबगी पुंसिदा पीरिबा कानबा सिंगी मतंगदा वाखल लेता हंड्रिबा असिसु कोखनबा ngami hainasu फोंदोखी अरोइबदा मरुइबा पाव मुखना पिजरी लंफेल फार्मेसी की ममांगदा बोम अमा लेरमले अमदी रिम्स के एक्स-रे टेक्नीशियन समरेंद्र बु सस्पेंड तौबा यानिंगदे हाइना फोंदोखे पोनी टीवी की नुंगथिल की मणिपुरी पाव मियेंग ताबिरी बसिंगबु अमुकाना खुरमजरी।